अहानबदा मरोइब पाउ पिजरे हौजिक जथरिबा पार्लियामेंट की नोंजुमी फमदा NSNIM अमदी इंडिया गवर्नमेंट अनि की मरकता सानरिबा वारी की मतंगदा मणिपुर के MP डॉक्टर R.K. रंजना मरी लेनेबा मिनिस्ट्री की पुंग चिंगसिनख्रे स्कूल फगतहनसी हाइबा मिशन असिगिदमक स्टेट के बजेट लुपा करोड़ कुनमरी रोम इयरमार्क तौदुना थमले लोइनेना सेंट्रल मिनिस्ट्री दगे लुपा करोड़ 15 मगा पिरकले हाइना चीफ मिनिस्टर N. वीरेन फोंगोख्रे ngasi lenga asina chinga madi tam haiwa khaidoktana sakwa thorangi thabak sing humang chauksina sangchili haina PhD minister LD Kon haikre laing nabi damak yumpham yumthokibana saidang bi olabi cancer patient babita miyam gi marakta hingga pamhori BSc Geology Honors के अरोइबा सेमिस्टर की परीक्षा की फल लौथोरपदा फेल ओइरे हाइना थोलखिबा महिरोय असिना बेगमना मणिपुर पुंबगी ओइना अहुमसुबा पोजीशन तारमले कुरुमजरी टाइम्स ऑफ मणिपुर न्यूज यंगब्रिबा सिंबु कुमनथेम जनता ताराम नुक्सरी हौजिक म्याम द पाउ संदोकना पिजरी हौजिक चथरिबा पार्लियामेंट की नोंजुमी फमदा NSNIM अमदी इंडिया गवर्नमेंट अनि की मरकता सानरिबा वारी की मतंगदा मणिपुर की MP डॉक्टर R.K. रंजना मरी लेनेबा मिनिस्ट्री की पुंग चिंगसिनख्रे R.K. रंजना अनस्टेयर क्वेश्चन ओइना चथरकलिबा पीस टॉक के अकुपा वारोल थंबिनबा अमदी फ्रेमवर्क एग्रीमेंट की मखादा पुरकदौरिबा वारोइसिनगी हौजिक लेरिबा फिबम की मतंगदा हंगबा वाहोंगी पाकुमदा ngasi मिनिस्टर ऑफ स्टेट फॉर होम अफेयर्स G.K. रेडीना इंकुमजा लिसिंग अमगा चमापन मरिफुद्रा तरेतगे NSNIM अमदी इंडिया गवर्नमेंट अनि की मरकता चथरकलिबा वारी सानबा असिदा अतोपा नागागे लालोलुप सिंगसु यावदुना यामना माइपाकना मांगोमदा चंगसिले हाइकिबा नतना अकुपा वारोल दि पनखिदे लोइना नागागे पॉलिटिकल टॉक असिना पुरकदौरिबा वारोसिन अदुदा युमथंगनरिबा स्टेट सिंग मरुओइना मणिपुरदा सोकद्रा हाइना हंगबा वाहंगी पाउकुमदा मिनिस्टर ऑफ स्टेट फॉर होम अफेयर्स ना वारी सानबसिना लैरिबा मणिपुर यावना स्टेक होल्डर खुदिमके अनिंगबा अपामबा अदुबु ngakna chatnaba tawba yaba khudimak tawri haina thamkhe स्कूल फगतन से हाइबा मिशन असिगिदमक स्टेट की बजेट लुपा करोड़ कुनमरी रोम इयरमार्क तौदुना थमले लोइनेना सेंट्रल मिनिस्ट्री दगे लुपा करोड़ 15 अमगा पिरकले हाइना चीफ मिनिस्टर N. वीरेन फोंगोख्रे वाफम असे ngasi डिपार्टमेंट ऑफ एजुकेशन एस अमदी बोर्ड ऑफ सेकेंडरी एजुकेशन मणिपुर अनिना पुलगा सिनबा निफुतरुक अमदी निफुतरेट सुबा एनुअल प्राइज डिस्ट्रीब्यूशन फंक्शन ऑफ बोसेम अमदी इंसेंटिव अवार्ड सेरेमनी फॉर द ईयर 2018-19 डिपार्टमेंट ऑफ एजुकेशन एस के थोरमदा फोंगोखिबने ngasi की थोरम अदुदा एजुकेशन मिनिस्टर TH राधेश्याम एजुकेशन एस के जॉइंट डायरेक्टर L. नंदकुमार जॉइंट सेक्रेटरी NG रोबेन अमदी बोसेम के सेक्रेटरी डॉक्टर सिथुंग मेरी थॉमस सरुक याखे चीफ मिनिस्टर N. वीरेन मखा तारदुना समाज अमगिदी एजुकेशन हाइबसी यांगलेन सरुनी मसी फगतहनबा हाइबसी यामना तंगाई फदे हिरमसिदा सरकार असिना अकनबा मियेंग चंगदुना लागले सरकार असिना हौदोखिबा गो टू विलेज दगे फंगलकपा रिपोर्ट अमगी मतुंगिना स्कूल फगतहनसी हाइबा मिशन असि हौदोखिबने नुमित खरनिगी मनुंगदा मियामदा स्कूल खरा उनबा होनरे केंद्र हुंफुदा लेरिबा लेंगा के स्कूल सिंगी मनुंगदा खंगतलगा स्मार्ट क्लास यावना प्री प्राइमरी की क्लासिंग थंबदा दरकार ओइबा ओजासिंग लोग थबक पाइखले मसिगिदमक चंगदबा सेनफम स्टेट बजेट हापले मदुगिसु मथक्ता सेंट्रल मिनिस्ट्री दगे मतंग पिरकपा लेरे ममांगी सरकार की मतमदा लेरंबा एजुकेशन की फिबम अदुगा सही अनि खरा हेलकलबा सरकार असिगी मतमदा अहोंग खरा लागले हाइबसी मियामना हेना खंगलबा वाफमने सरकार के स्कूल दा तंबा महिरोइसिंग बोर्ड अमदी काउंसिल लौबा परीक्षासिंग दा पास तौबगी चांग वांखलकपा असिना अचौबा खुदम अमने मसिदा मसिगिसु मथक्ता सिविल सर्विसेस एग्जाम थानिंगबा सिंगिसु लेमना कोचिंग तौबगी खुदोंग साबसु पीरे हाइखि ICS LC examination the pass tauba ki chance 74.69 1972 की the BOSEM लिंकलक पदगी the high percentage in hada kisna quite ki wangba pass tauba ki chance in lo kana record as per the record ad masigi grade se ai di maruina oja sing de pinini oja sing yam serious way अखोइना ओजाना नाकब नांगे दा ओजापते ओजानते जॉइंट एफर्ट अमा संगी गार्जियन सिंग अदुगा छात्र सिंग ओजा सिंग सिगी जॉइंट एफर्ट अमा संगी ओजा सिंग गुजा कोई समटाइम्स अदम सही दना दा लेबी कोई के इनरव्यू ले ओजा पता तो इने ओजा पता नो अखोइ ओजा सिंग सिदसु
ꯂꯩꯔꯤꯕ ꯇꯦꯂꯦꯟꯠ ꯃꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯣꯏꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯒꯥꯔꯖꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯊꯥꯒꯠꯄꯤꯕ ꯆꯪꯉꯦꯅ ꯂꯧꯋꯤ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏ not only ꯁꯥꯇ꯭ꯔꯁꯤꯡ ꯐꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯄꯥꯁ ꯇꯧꯔꯤꯕ ꯄꯣꯖꯤꯁꯟ ꯂꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯑꯐꯕ ꯁꯥꯇ꯭ꯔ ꯄꯨꯊꯣꯛꯏꯕ ꯑꯣꯖꯥꯁꯤꯡꯗꯣ ꯃꯗꯨꯕꯨꯁꯨ ꯑꯩꯈꯣꯏ ꯏꯟꯁꯦꯟꯇꯤቭ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯄꯥꯔꯠꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯏꯟꯁꯦꯟꯇꯤቭ ꯃꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯒꯥꯔꯖꯤꯌꯟ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯂꯨꯝꯅ ꯂꯧꯒꯗꯕꯅꯤ ꯉꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯁꯦꯝꯒꯠꯄ ꯇꯉꯥꯏ ꯐꯗꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁ꯭ꯀꯨꯜ ꯏꯖꯨꯀꯦꯁꯟ ꯐꯒꯠꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯍꯥꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯈꯥꯗ ꯀꯦꯟꯗ꯭ꯔ 60ꯗꯒꯤ ꯁ꯭ꯀꯨल 60 ꯈꯟꯒꯠꯂꯦ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗ ꯃꯇꯝꯒ ꯆꯨꯅꯔꯕ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯆꯥꯛꯁꯤꯡ ꯊꯝꯒꯅꯤ ꯉꯁꯤ ꯕꯣꯔꯗꯅ ꯂꯧꯕ ꯄꯔꯤꯈ꯭ꯌꯥꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯛꯂꯕꯁꯤꯡ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤꯕ ꯑꯁꯤ ꯄꯣꯖꯤꯁꯟ ꯑꯗꯨꯕꯨ ꯅꯠꯇꯦ ꯍꯣꯠꯅꯕ ꯀꯟꯕ ꯊꯋꯥꯏ ꯌꯥꯎꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯛꯈꯪꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯐꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯍꯟꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯑꯣꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯣꯏꯁꯤꯡꯁꯦ there is something in them ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯍꯥꯏꯕꯤꯔꯝꯃꯦ ꯄꯣꯇꯦꯟꯁꯤꯌꯦꯜ ꯌꯥꯎꯔꯤ ꯃꯣꯏꯗ ꯅꯨꯡꯁꯥ ꯑꯃ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯥꯏꯔꯤꯕ ꯅꯨꯡꯁꯥꯁꯤ ꯄꯨꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛꯁꯦ ꯀꯅꯥꯅ ꯇꯧꯒꯗꯦ ꯄꯦꯔꯦꯟꯠꯁ and teachers ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ why we are standing today why I am standing today here ꯑꯩ ꯉꯁꯤ ꯂꯦꯛꯆꯔ ꯉꯝꯖꯔꯤꯁꯦ only because of my teachers ꯀꯔꯝꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯍꯥꯟꯕ ꯑꯣꯖꯥ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯔꯛꯄ ꯀꯣꯂꯦꯖ ꯇꯝꯕꯤꯔꯛꯄ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯃꯈꯣꯏꯅ ꯐꯖꯅ ꯇꯧꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯉꯁꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ they can become wonderful human beings ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯣꯁꯦꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈ꯭ꯌꯥꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯗ 93 ꯑꯃꯗꯤ 94 ꯁꯨꯕ ꯆꯍꯤꯒꯤ ꯃꯅꯥ ꯃꯊꯨꯝꯁꯤꯡꯁꯨ ꯆꯤꯐ ꯒꯦꯁ ꯑꯣꯏꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯈꯨꯠꯁꯤꯟꯅꯈꯤ Well done, dear students. ngasi gi lenga asina ching amadi tam haiba khaidoktona sakot thorangi thabak-sing khumang chawsina paikhatli ngasi pilot water supply project mai pakna paikhatpaga loiduna miyam da khusinariba asina lengdra bukhudamni haina PhD minister L Dikon haikre saranamaigi All Saint Catholic Church da ngasi pangthokiba lenga na paikhatpa pilot water supply project mai pakpagi Thanksgiving celebration thoramadu da chief guest oikiba PhD minister L Dikon makha taraduna lenga na paikhaliba sakot thorangi thabak singda ayat apan pibagi muhuta mateng pangsinbagi hainabi aikhoi khudimakna thamsi haiki Very grateful. On behalf of my department, water supply department, I want to congratulate the villagers, and I'm also proud to contribute for my local MLF fund, and then particularly my friend, my colleague ADC member, and from the ADC chairman also here, and then from their contribution, so department also some funding, and it is coming. Reservoir so this is going to be a very big example for our state and for the government also. Thoromaduda Senapati District ADC Chairman A Kapani Amadi 15 DCC Saranamaigi ADC member S Alexander Maikona guest of honor Amadi President Oike Thoromaduga Mari Lenena pilot water supply project ki Makada Nauna Sava basketball court SPF Fund ADC Senapati ki Makada Mapung Fana Sabaloiraba barrack type teachers quarter retaining wall Amadi suspension bridge Honabi Matungina Sangaduna Miam the Kusinaki Nakalamaromda Minister na Saranamai UZB school su Haktengana Yangshinki Hinamasiga Mari Lenena Minister L Dikona Saranamai Kulasi district headquarter dege Manung Hanjin Mamafam Ama Oivana Haurokliba Angangsina Mahimasing Tambasat Pada Tengnariba Kudongcha the Vakiasi Yangaga primary school Ama Kulasida Hanga Batorang Paikalagani Madugidamak Kari Matok Tabaga Habidusu Yangsilagani Haike My school Pajana Rantawe the Gangang Kwashi Pajan lay but Lapada Buddha assistant government assistant proper classroom proper teacher staff masisi khara enhance to darka oiba adubo hujik moina haibdu staff shi khara shortage oiba male aduda adugumba sida koi khara importance piraga tawtori di phagni sidi under ADC da lebnina ADC chairman shi da lebni adu koi physically asi visit to yam I mean yam benefit oiba namik ama oiba ne aduda
मसीगुम्बासी गवर्नमेंट नसु यम कन्ना एजुकेशन से मेन प्रायोरिटी ओइना तोबनिना बाखोई गवर्नमेंट मणिपुर गवर्नमेंट नसु सो सिदा नसे खोई विजिट तो बसी यम कनाबा अमा ओइरे एना आई हाइनिंगे कोई साराना माई खुनसी चाउसु चाउबने अदुगा खरा आउटस्कर्ट्स ओइबनिना प्राइमरी स्कूल अमा यम दरकार लेरे करिगिनो हरगा मसीदा प्राइवेट स्कूल गुम्बा नत्रगा अमा स्कूल फैसिलिटी से अनापा लेतबनिना अखोइना मदुगिदु प्राइमरी स्कूल अनोबा साबगी यामना सीरियसली कंसीडर तौरगा पुट अप तौरगा साबिबा याबा लोइना येंगा अखोइना थबकसी पाखत पिगिनी हैबसी थमजनिंगे अवाब हाइबसी मियोइपोक कनानसु पामनदे अदुबु तंबंगमदबा मियोइबगी मपोकनी हिंगबदपु हिंगलबदे हाइदुना लायंगनबा होनबदा युमफम फावबो योंथोकिबना सैदांगबी ओलबी कैंसर पेशेंट बबिता अमदी महाकी मपुरोइबा मोसा ngasidi awabantana masak oiduna siba ngaiduna hinghori irmasigi matangda tom tv gi akhanaba pawdam ama पुंसी फंपाक्ता थेंगनरिबा खुदोंचादबा कया कनाना सुवारे हाइदुना नाथैबा तौनदे खुराई थांगजम लेकाइदगी लाइश्रम मोचागी लोइनबी लाइश्रम ओंबी बबिता ओवेरी कैंसर न मरम ओइरगा मसागी युमफम योंथोक्तुना मीगे मयुमदा सैदांगफम लौदुना ngasisu yenghaidraba phibam amada lehori leijaramba yum ingkhol pumba anaba asidabu pharabadi khanduna laying nabagi damakta yonthokrabasu ngasidi mapung fana laying bangamdana leifamsu leita nongthakta koipai pairiba ucheka pangkhak oihori kumja englishing ani ahumda breast cancer tawrakadore haiduna apomba lauthokraba matung matam sangna masada anaba amata leikhide englishing ani 15 da ka hen I chalakpadagi doctor de yengkhi matam adudasu thoina aruba oide haibu wafam doctor na phongdorakhibaga loinana englishing ani 13 ta nungsang na duna tha ahumrom aruba phibam amada laikanaduna lakhi asumna sum torokpana kumja englishing ani 13 ki june tha da ovary cancer oire mapanda puduna layeng lo haibu wafam doctor na phongdorakhi doctor gi wafam tabada nongmagi chara talibi lairabana kham thenglaba imung asida brazil lising kokthak tabaga pangkhak oikhi leiba leitaba thidana babita chahi asima ki july 13 ta tata hospital da pudana layeng bahauki mochana auto thauduna yum pujaramba adu anaba asina maram oiraga leijaramba lanthum pumba yonthokduna mahaki loinabigi thawai tabu hinglabadi haiduna layeng bahaurakhi yumpham yonduna layeng lingai chemotherapy gi wafam lakpada maikai khangdan chenaraba matung kaina thangda chemo kapnabagi sel machanu pagi scholarship tagi sizinakhi थौदोक सिंह असी थोख्रबा मतुंगदा चानिंगाई सेल फाउब लेरक्त्रबा मतमदा लेफम लेतबना लू कोकपदा लेन ताबगा पांखक ओइखे लांगोल टाइप 2 अयिंग लेकाइगी मफम अमदा खांगपोक्संग अमा हौखिबा थादा सारिंगाई चेरेक्ता फॉरेस्ट डिपार्टमेंट न थुगाइखि मियोइबा अमगे अवाबा उरबसु लोगी मथक्ता अवाबा दुना हेना लुमदुना कनानासु थबक तौनदे अनाबा असिदबु लायंगबा ngamnabagi damakta chief minister unaba chatpadasu ngaiba ngamdana halakhi लेंगाकना पाइखलिबा खुंगंग चसी थौरमदा नारिबा लायोंग असिगी मतंगदा लेंगाकी माइकैदगी करी करम मतेंग लौबा याबगी हंगलुबदा CMHT कार्ड सानबा DC ऑफिस चटनबा पौताक पिरखि मतंग असिदा येंगबा यारिबदी खुंगंग चटलु हाइना पांगथोकलिबा प्रोग्राम असि DC ऑफिस चटलु हाइना बगिरा हाइबा असिनि असिगिसु मथक्ता अनाबा असिबु येंगबा डॉक्टर कयाना हक्सेल तेंगबांगी मरमदा पौताक अमता पिरमदबा असि अंगकपा पोई चीफ मिनिस्टर की हक्सेल की तेंगबांग कार्ड पाइरबसु मणिपुर की मपानदा लायंगबा मतमदा कार्ड असिगी कानबा लौबा यादबना कार्ड असि ngasisu कांखथांग अमगुम लेरी अमदी PMJAY कार्ड सु ngasi फावबा फंगबा ngamdana लेरी बतम जिसान पाजी छुट्टी ओइरी मादी मांग स्कूल लासु लौथोखरमने ना स्कूल जी तमरोय हाइबसिगी फगन मा सुम लेरे को अदा मामाई मिंचन ngamgadra ne hai mana aina ngamni jandoini hai ado makadi ta de ma se daidi hongna bana namki tha se sidai hongna ba torok ko sida ma loisale loisalaga yum sa mane no hujiki jaga du da satana khadana khotana tawre adu loira kandadi kuppagi ma leiringai matamda saba hobane hoba sida forest laga saba yaro thingari ba jaga chi अदेदुदा क्लब की मेंबर सिंजेना मयामदी लेरगा कसु कायदे हान अनौब कल्लबसु नते हानगी पोनी सिदि साबा याय साबियोना
साहले अखोने फॉरेस्ट चलगा हाइगे हाइबदसु मयाम सानरिबु कछु कायदेना सालगदि नुमित निनी सुबददि हाइरिबा जगह से साबा लेप्तना अखोइ नुमित निनी लेपुरे अदुइ मतुंग सारपसिदि इसा नुपासे थिनबे पेरेड अमु ओइरा थिनगरेबा थिनबा कानसिदि मिंग चंददि थिनबा याबा नते बुंगको मरकसिदा अइगी जो साना साना मपागा आइगा तौरगा आइगे रिलेटिव मागी रिलेटिव मयाम सिदगी अंगांसिगी मिंग चन पैसा खरगा हापिउ नै चलेको चलगा मयाम सिना खरगा अंगम अंगम हापे सिंग अनि हापा अहुम हापा दमै हापागा पैसा से खरा लेबदुगा आई थोलकपदि माना खितंग तालुबई पैसा खरगा लै अदुगा पुंजनरा पैसा से बु सुंगमद्रे लांगोल हाउसिंग कम्प्लेक्स लेबा ममानब अमगी युमदा हौजिक हौजिक सेदांगफम लौदुना लेरिबा ऑटो थौदुना नोंमगी पुक्चाक तालिबा मोचा सेलबु तानगद्रा मचा सिंगिबु होनगद्रा नारिबा नुपीबु येंसिनगद्रा पुमनमक मथक्ता ताबना थबक अमता माइपुनना लोइसिन खोमजिनबा ngamdana पुनसि लेली अगी फैमिली सी यामना फिवम याम चाद्रे अदो अगी नुपीगी अनाबगी छु कनो तो बोजदे हिंगोन नुगोन लोनी धोखरबनी इसाजिंग स्कूल काबगी अदगी कनो तो बगी आई ने हुजिक तौजिबा आई ने हाइदो हुजि कैमता इंथिवाना लेत्रे आई फिवम जी याम चाद्रे लेरबने ददा खितंग अगी हुजिक जुम्मी खोसि जोंथोखरबनिना जी लेफम जाबोंग जी याम प्रॉब्लम ओइबसिना आई खितंग मतेंग पांगबिनबा गवर्नमेंट साइट खंदे अदगी अतोपा अखोगी अतोपा कनागुंबा दगिनी खंदे आई लेफम जाबोंग सिंग खतंग मतेंग पांगबिनबा आइना हाइजनिंग आइना मचा अनिगा लोइनना मीगी मयुमदा सेदांगफम लौदुना लेरिबा इमुंग असिदा लेबी नौरिबी मचा नुपी महि मसिंगी लमदा लेतादबगा लोइनना मोचाना युमगी थबक पुंबा तौबदा नतना अनाबगी सेबा तौबा नोंमगी सेल खरा फंगनबा ऑटो थौबा थबक मयाम असिना ngaihakta phothaba fangdraba punsi asigi marumda thawai kaya punsi loiba ngaibagum lehori मियोइबा मना वाबा तारबा मतमदा कनागुंबा मियोय मना मतेंग पांगबा हाइबसी मियोइबा खुनाइदा अदुमक चनदुना लागली अनाबना मरम ओइरगा लैफम फावबा लैतना लेलिबा पुंसी मरेल असिबु खरदा ओइरबसु मतेंग पांगबिबा अवाबा तारबा इमुंग असिना पामहुरी कैमरामैन नरेश कलोइना पाउदम जरिबा याइफबा मैतै टाइम्स ऑफ मणिपुर लांगोल मखाताबा पाउदा चलिबा सही असिगी ओइना मणिपुर यूनिवर्सिटी ने लौबा बीएससी जियोलॉजी ऑनर्स के अरोइबा सेमिस्टर की परीक्षा के फल लौथोरपदा फेल ओइरे हाइना लौथोखिबा वाइकोम मनी गर्ल्स कॉलेज की महिरोय नोंपोक सेमाइदगे अशिना बेगमना मणिपुर पुंबिगी ओइना अहुमसुबा पोजीशन तारमले इरमसिगी मतंगदा देसाम थौबाल डिस्ट्रिक्ट काउंसिल के ऑफिस पांगथोखिबा पाउगी मिफम अमदा लुप असिगी प्रेसिडेंट सूर्य कुमार ओइनामना मणिपुर की ख्वाइदगी वांगबा महिलोइसंग अमा ओइरिबा मणिपुर यूनिवर्सिटी ने लौबा परीक्षादा अहुमसुबा पोजीशन तारबा महिरोय अमबु फेल ओइरे हाइना लौथोरखिबा असि देसामना तराइना लौदे थासिगी अमदा लौथोखिबा परीक्षा की फल अदुदा बीएससी जियोलॉजी ऑनर्स के अरोइबा सेमिस्टर दा फेल ओइरे हाइना लौथोलगा जुलाई 12 दा मणिपुर यूनिवर्सिटी के कंट्रोलर ऑफ एग्जामिनेशन इन चार्ज ना कोरिगेंडम अमा थोलगा थर्ड पोजीशन तारे हाइना एमयू की नोटिस बोर्ड ता थेलंबा असि यामना लाइबक थिबनी हाइरिबा कोरिगेंडम असि ngasi फावबा मरि लेनबा कॉलेज की प्रिंसिपल दा फावबा खंगंदना थमलमले मणिपुर यूनिवर्सिटी की ओइना बीएससी जियोलॉजी की अरोइबा सेमिस्टर की परीक्षा सिदा सुमनगी महिरोय 58 खंगना सरुक यारिबनी मसिदा फावबा लमदम असि की ख्वाइदगी वांगबा महै तमफम संग अमा ओइना लेरिबा मणिपुर यूनिवर्सिटी ना लाना तौबिरकपा असिना चिंगनबा क्या पोखले महिरोय 58 की से येंबदा पोजीशन तारबा महिरोय अमबु फेल ओइरे हाइरबदी फेल ओइरबा महिरोय क्या पास तौहनबा नत्रगा पास तौबा महिरोय क्या ना फेल ओइहनबा क्या यारुमगनी हाइबा असि देसामना थाजै हाइखे मणिपुर यूनिवर्सिटी असी करम्बस थाक्ता मसिगी महै तमफम मसि करम्बा साक्ता अखोगी नॉलेज पीगदोरिबनो आंगांसिंग नॉलेज पीगदोरिबा नोमदेगी आंगांसिंगना महिरोयसिंगना एमयू दा याम थाजबा थमगदोरिबनो हाइबगी वहांग अदुनी पीजी तौनबगी मागी फोम थाजनबगी लाबजेसु होइगरे अदो इतारगदी आंगांग असिगी मागी तुंगी ओइबा मागी करियर सु एमयू ना हतोपिरे मसि देसामना लाइन लौदे हाइरिबा एग्जाम असिदा एग्जाम कंट्रोलर ओबिखिबा एग्जाम कंट्रोलर लोइनना मागा मरी लेनाबा मसिदा चेनरिबा मयामगी मथक्ता खुदक्ता वाइस चांसलर की मिजेंग सिजनजरा काना मसिगी मथक्ता होइगे अकन एक्शन लौबिगदबनी
Nakal amaromda parikyagi falda fail ore haina lauthokraba asina begamna yamna thamoi sokna mahakna honakiba amadi parikyada iramba aduga yamna ona tainaba mawngda fail ohelakiba aduda thamoi sokhe asigumba oithokpa yadaba thong asigi maramda mari leinaba college ki mioisingdasu haijake fail ore haina MU da makha taba mahi tamnaba form tharabasu yadabana thahodre hojikti form thabagi matamsu loikre ngasi aingonda thokliba laibak thiba thodok asi atopa mahiroi singda makha tana thoktanaba mari leinaba singna midyeng changbiyo haike ikhangawdana ngarang nahanse aise third position da yawe haina university da notice ama thole adu aina haning badi higher authorities na aingonda tholiba sumaina matungda abada thoktanaba hazana section na yengbiyo hazani Rural Development and Panchayati Raj Department of Faikaliba Sako Tharamgi Thabak Singi Matangda ngasi RDN PR Minister Thongam Biswajitna chair logduna mari leinaba DC amadi staff singi oiba review meeting among ngasi minister gi chamber da pangthokre Hojik pau gi marakthana tenba bre matang nominasi Hi, ayak Diraj. Lakliwa tang taramapan pung ani daba matamda kumalampakta ISL 11 amadi Manipur 11 ki match ama sanajagadori ayak ISL 11 gi maikei dagi yaujagadori numi asida mayam gi thabachin ba kaithoktuna match asibu yengba lakpiyu amadi match asibu mapum phanbiyu Hama maktada aigi ming Subhas Kaujai mayam gi mapamda wahai khara dang thamjage sanagadori friendly match asida Manipur gi miyamna saruk yabiduna friendly match asibu mapum phanbiyu haiduna aigi side gi mayam gi mapamda na paujal asi bijari please come and support thank you Breaking matungda makata pa paumu pizare matam khargi mamangda mayai kavani sagi polam sing yonba amadi sungliba mafam sing khanglabasu police na fana ba sangsiluba matamda mafam adugi miyam ga muknabagi thodok yauna police ki gari thugaiba mai thabagi thodok kya thokibadu ngasigi laingak asigi matamda di thoktre haina chief minister N Biren haikre Manipur Police Department na sinduna ngasi ahanba Manipur Rifles ki banquet hall da pangthokiba award distribution ceremony gi thoram aduga mari lenana mayai kavani sagi polam sing fagana bahona bada asoba thokang lokiba amadi mathong masak khangba police personnel yankai mapanda sakang cherol amadi sel gi manapi duna pungning thawatke thoram aduda chief minister na makha taraduna ngasi police na mayai kavani sadagi ngakthoknaba nisagi polam sing fagat pangamliba asi miyamna police bu thajaba thamlakpadagini matam amada lilong yauna nisayon ba mafam singda police na sangbang ngamdana leiramba adu ngasidi mafam adugi miyamna police ta mateng panglapadagi fagat pangamle haiba yauna wafam kaya phongdokhe tungi generation ngasigi generation da yam maswena maduna pirakpa awang bio sida mafam gi bazar masa sida group torokanda maman yam laba isa sing inaw sing mayam sigi life si pura mangba yaba pot amada unga lainerakpa school college singda manak nakpa singda pan dukan singda yamna kiningai ba pot ama lakpa lairambado mada ikoina koi nauna laksakhiba koi government duna ikoina phamma kanda khalla kanda koi kari the priority piece ke focus piece ke na ikoina khara ingibani matam amada ikoi operation kamaina sanga de laire de khangaba jaga amada drug se laire drug yonba laire drug sungba laire habje sangba kinaramba sangba yaiga yadega police ki gari mai thare gari thugaire so many things koi taramme aina khali kari gino ne law enforcing agency bu sangba yadi asi kari gino ne nai matam da khalamme adu bunga sidi yo last 2 years da sangbi rola on kauraga puraga sale lelongi laire besili nau singna और चांदेल की लेरी बेसिल नाउ सिंगना उखरुल की लेरी बेसिल नाउ सिंगना हाइंगांग की लेरी बेसिल नाउ सिंगना कायरंग की लेरी बेसिल नाउ सिंगना हौरा कांदा पुलिस कौरे बो लॉ एनफोर्सिंग एजेंसी सिंग दे आर इनवाइटिंग द लॉ एनफोर्सिंग एजेंसी लाओ सिदा समाय तो गुना कोई की इलीगल टोइबा अदुगुंबा illicit business to missing later when moina I could inform Torga Palare
Chandel District ki manung chana leiba Chalong Village ki founder amasung ex-chief oiramba di Thamnok Lamkangge asiba haksang Chalong Village Cemetery da leiba mongpham thugairaga ku galoinena asiba haksang pokibagi thodok ka mari lenena ngarang ayuktage Lamkang Chief Association Chandel na National Highway 102 Imphal More lambi amasung Palel Chandel lambi da kaukiba matam kaktaba bana ngarang nongthil tenopal SP na thajaba pirakpadage khara komtholuraba matung ngasi ayuktage hogduna makha tana bancha thakrai ngarang ban komthokle haina Lamkang Chief Association na phongdokkiba leikibana maram oiraga ngasi ayuk anganbada Imphal More lambi amadi Palel Chandel lambi da lalon itik tawduna chara tanjariba miyosing amadi lanai miyosingna lambi da lakpada ban tawrambana chatpa yadabadage hanakhi thong asigi matangda miyoi kyana pend wafum kya phongdonarakli amaromda numinini suraba fawba ban tawriba singda laingak amadi police ki maikaidagi karigba makhal amatige action loba leitri hidam asigi matangda su pend wafum kya thamnarakli ngasi aikhogi pawmina thamna pokpi amadi St Paul School mapada ban tawriba mafam singda changsilubada school gi mapada ban gi khongjang aduda saruk yarambi lusingbi nupi amana ngarang tenopol police na thokiba thodok aduda chenabani haiba miyoi ama fare athuba matamda asiba haksang phanglagani haibagi thajaba leire harpadage ban asi komthokle haina phongdokibane adubu ngasi ayu fawba asiba haksang thiba phangdabana khosaunarba miyamna makhatana ban tawbagi khongjang asi sangsilakpane makhatana asiba haksang phangdri fawba bangi khongjang asi sathakigani hiram asigi matangda Technopol DC amadi SP nadi mara leibasing thidokpinaba yamna kana mateng pangbi adubu Chandel DC amadi SP gi maikaidagi ngasi fawba mateng mata panglapa leitri loinena Chandel miyam gi mapi mapa oiriba MLA nasu ngasi fawba thodok asigi matangda karigumba wafum amata phongdoraktaba asi yamna la bakthibani pente haiki ngasi fawba Technopol SP na ikubu support tawraga masuk kayamuk ubaraga aikoibu pangbi adubu ngasi phawbada Chandel SP na kariso aikoibu support tawde adugidamang aikoi nungaite aikoi LCA makhada laiba Lamkang praja mayam si wakhan nungaite aduga mapa ama oina district ta aikoigi MLA amasu leye ngasi phawba karino makoigi awabadu hairaga yengsinbide adugidamak su aikoi LCA makhada laiba Lamkang mayam si pende hairaga ngasi aikoi phongdok sabani aduna aikoi asi puthok triba phawba aikoi khungchat asi halagloi adum aikoi lep ban adu chathagani hairaga aikoi lep sabni di kangge asiba haksang Chalong Village Cemetery da leiba mongpham thugairaga ku galoinena asiba haksang pokibada senai haiba miyema Technopol police na fakraba matung miyoi aduga loinena ngarang dagi thiba hombagi thabak chatharkiba aduda ngasi di Thamnok Lamkangge asiba haksang gi saru amadi ku ngasi nungthil Chalong Village Cemetery amadi Bongku Village ani gi lonabada leiba chingning khaifam amagi makhadagi fangkhre ku yauna saru sayang sing Jenims gi mokta pukhre hairi asiba haksang amadi ku fanglabasu ban tawduna khongjang sangshin bagi Sangsilibas singi maikaidagi khongjang handokpagi pau hojik phawbagi oina phongdorpa leitre miyam marakta amade lanthumda akaiba pirakpa yabagi phibam leibadage Chandel District Headquarters ki mafam sing NH 102 ga thangnana leiba thamnapokpi amade St Paul Higher Secondary School ga lona ba mafam singda Chandel District Magistrate nangasi ayuk pung 3 tagi hauraga matam kaktana CRPC ge dara chamaga nifu marigi makhada mi manga dagi hena punba yadaba khulai oina sijinaba yaba pochak puduna chatpa yadaba ge athingba thamkhrai kumgi nong matam chadabana lamdam asigi longmi singna hardagi isingna hena lumna longnari longmi singna thengnari ba khudong chadaba kya mari leinaba department sing punchinduna kokhalagani haina Agriculture Minister V Hankhaliana phongdokrai ngasi tampaki district mari haibadi Imphal West, Imphal East, Bisnupur amadi Thawal district ki agriculture office ta chatuna mafam sing adugi longmi singa hakthenana unaduna longmi singi waka tabagi thoromga mari lenena Minister V Hankhaliana longmi singna thangnariba kudong sadaba sing asi yenglaga lawfam gi pata yaudраbasu longmi singda harpi na ba thorang lokhalagani hojik ising fangdriba mafam singda ising singnaba water pump pibasu hore amadi department gi maikai dagisu lohon kya thorang tori haina longmi singi pungning thawat khrai ahan boy ngasi Imphal East District ki Agriculture Office ta longmi singa unake tungda Imphal West Bisnupur amadi Thawal gi longmi singa su District Agriculture nakpigani Agriculture Office singda unake unabadu da department gi official singsu saruk yake music interaction with interface with farmers abagi ngasi program pangthok chari bani haijage ichinina press gi kangbu nasu ngasi gi ekhoi gi program se farmers sing lak tabak sing dasu
हाउननबा फजना थोंबिरगा न्यूज़ ता फजना अनाउंस तौबिरा हैना निजरे थैंक यू Manipur lengakna Imphal Municipal Corporation IMC ge thabak thoram sing suspend tawruraba matung ngasi Mahut Department ge Joint Secretary Lembabo anoba administrator oina haptuna ngasi tegi mathok toba honkhrai Imphal Sarbu hena fazaba Lunanba Green City ama ohenab ge pandamda thabak tawbada niyam chumna tawsi haina Mahut Minister TS Shyamkumar na phongdokrai ngasi mahaki quarter da pangthokiba pawmi singa unaba amada minister na makha taraduna IMC na konba mafam singda hana lauthokraba dukan khudimaki oina license paidaba fire extinguisher thamdaba dustbin thamdaba sahi gi thifam thokpa tax thidaba building sabagi ayaba logdana saba dukan ani karakta porfam phamjinba dukan sing hayengdage athingba thamlai bazar manungda drainage phunjiliba amadi parking tawriba mioi singna register tawdana parking oisiliba sing amadi toll tax ki leiriba chainaba sing asi hayengdage semdokadabani amadi greater imphal gi manung chanba singjamai lamfel chekon amadi kongnangani karaki akoiba mafam singi oinadi leirak manung oirabasu dukan khudimak register tawduna license paigadabani maramaduna numit humni gi manungda hairiba chana kanglon sing asi IMC gi mari lenaba officer tanaduna chanagadabani karigumba chana kanglon asi ngaktaba thoklabadi ain gi matungina dukan thingjinbana singba action lokholagani haina mahakna makha takhi parking hana leiriba khoigi order machet pairaga कोई एडमिनिस्ट्रेटिव अप्रूवल फजना याउदर पाइबा पार्किंग मैम सिजु इम्फाल म्युनिसिपल कॉर्पोरेशन दा लाकांदा मै लेब कंसर्न ऑफिसर सिंदा मा कनाना पीबनो कनाना पीरमनो मतम क्याबनो हाइबदु रेस्टा दो हयिंग मोइ मनुंदा तौबियो अदुगा मखा तोंबा मखा ताबा मदुना कोइगी सनबा ऑर्डर दो असुम मसेंग बोरगदी मजु अको मखा ताना खनागनी अदु नत्रगदी कोइ म्युनिसिपल कॉर्पोरेशन की एडमिनिस्ट्रेशन की मखादा लेबा मागी काउंसिल की मखादा लेबा म्युनिसिपालिटी एक्ट की मतुंगिना सबसना रूल एक्ट अमा सेमतोआ कांदा नीति नियम से थबक तौबियो हाइदना आई मेडिया खुथांगदा मैम पर अपील तौ खुराई केंद्र की थातरे की चेंग पिथोक्तुना लेरिबा असि अथुबा मतमदा पिथोकपियो हाइबा दावीदा खुराई केंद्र की यामनबा मियामना ngase खुराई लाइखुरेमबिदगे हौदुना खुराई की अकोइबा मफम सिंगदा वकत खोंगचत अमा सटखरै मियामना चेंग फंगनबिउ पिथोक्तुना लेरिबा थातरे की चेंग पिबिउ हाइरुबदा मिनिस्टर न हुराली MLA न हुराली हाइदुना मखोइ मसेल मुक्नदुना मियाम की अवाबा उबिदना लेरे हिरमसिगी मतंगदा चीफ मिनिस्टर न मियेंग चंगबिदुना नुमित हुमनी की मनुंगदा मियामदा चेंग फंगंद्रबदि अकन मखोंजंग संगसिनबा हौरगनि हाइना नेशनल फूड सिक्योरिटी एक्ट डेवलपमेंट कमिटी खुराई की एडवाइजर RK अमुसनाना सेक्शन वाथम खरे लाइरब मियामबु लाइक लाइक सोइचत्रब मियामबु थौना लेतबगुमना मोइना हुरानबगी मकोल साबदौना लुटपाट तोबा लाइरबगी चखाउ इ थतपसे नेशनल फूड सिक्योरिटी एक्ट डेवलपमेंट कमिटी ने यादे पेंदे मदुगी दमक्ता चीफ मिनिस्टर द कंप्लेंट चटपनी मंगोंदे मेमोरंडम पिगनी नुमे निनी हुमनी की मनुंगा चीफ मिनिस्टर ना अरेपम पिरक्त्रबा खुराई की चेंग फंगंद्रबा मकल मखा कयागी अचौब खोंजंग कया थवाई थादोकपा इंडिपेंडेंट हंगर स्ट्राइक न चिंबा अदुगु मखल के चंगजलक याय हाइबसे ngasi mayam da warning tawjari sarkar da warning tawjari खुराई केंद्र की थामंगा की चेंग ngasi फाउबदा सुना पिबिद्रबदि खुराई केंद्र फेयर प्राइस सॉफ्ट APS कमिटी JSC अमदि खुराई केंद्र डेवलपमेंट कमिटी KKDC ना हयिंग अयुक पुंग तरुक तगी मतम कक्तना जनरल स्ट्राइक तौगनी हाइरंबा अदु यानबम पुरकपदगी जनरल स्ट्राइक के खोंजंग अदु हंदोखरै ngasi खुराई सरजो लकाइदा लेबा MLA L Susindro गे युमदा पांगथोकिबा पाउगी मिफम अमदा MLA Susindro ना खुराई केंद्र की सही नदुन लेरिबा थामंगा की सेंग असि कॉन्ट्रैक्टर एसोसिएशन FCS के प्रेसिडेंट मसा याउना एसोसिएशन की मेंबर मरीना साबा टीम अमगा खुराई केंद्र की FPS कमिटी JSC अगेंस्ट द बॉम्ब ब्लास्ट एट खुराई सरजो लकाई अमदी खुराई केंद्र डेवलपमेंट कमिटी की मिहुत सिंगा महाक मसा याउना सेंग फंगद्रिबा असि गी मतांगदा नेगोशिएट तौदुना यानबा अम पुरकले केंद्र असि ओइना था अमगी सेंग थादुना लेरिबा असि मथक्ता ngasi tha ani gi chengsu thaduna punna tha ahum gi cheng asi piraba matungda tha ani gi cheng aduna chaliba tha sigi manungda pi bahaina contractor association daite lobgi matungina yanaba si purakhibani kendra gi miyamna tha manga gi cheng soidana phanglagani haina thajaba pikhi masigi mathakta wadhauriba tha amagi cheng asi su phang hanadaba mari leinaba singda taksilagani haiki खुराई केंद्र प्रजा मियांगी मिहुत अमोइना मतम खुदिमक्ता एहाना मियांगी सुंबा अवार अपासिंग सुगुम्बा मैम से तौरनबना अबू कनो मिहुत ओइना थागत पिरपगी अदुगा आइगिसु तौ आइनसु मिहुत अमु ओइबगी ओइना आइनसु ओइरबनिना आइनसु मियांगी दमक्ता सोइदना
ꯐꯪꯍꯟꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯁꯨꯔꯦꯟꯁ ꯑꯃ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯈꯤꯕꯗꯣ ꯃꯗꯨ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤꯁꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯟꯅ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯇꯧꯕ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯕ ꯑꯃꯁꯨꯡ ꯂꯥꯟꯅ ꯃꯤꯌꯥꯝꯗ ꯇꯧꯕꯤꯕꯁꯤ ꯇꯧꯕꯤꯒꯅꯨ ꯂꯥꯟꯅ ꯈꯜꯍꯟꯕꯤꯒꯅꯨ ꯑꯗꯨꯅ ꯑꯁꯦꯡꯕ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯎꯔꯝꯃꯦ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯍꯦꯟꯅ ꯈꯪꯉꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯋꯥꯠꯍꯧꯔꯤꯕ ꯊꯥ ꯃꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯁꯨ ꯂꯣꯏꯅ ꯐꯪꯒꯅꯤ ꯃꯁꯤ ꯑꯃꯇꯪꯒ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯖꯦꯑꯦꯁꯁꯤꯒꯤ ꯀꯟꯚꯦꯅꯔ ꯁꯤꯑꯩꯆ ꯎꯁꯥꯔꯟꯖꯟꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯊꯥ ꯃꯉꯥꯒꯤ ꯁꯦꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯅ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯍꯌꯦꯡꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯃꯇꯝ ꯀꯛꯇꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯔꯒꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯍꯟꯗꯣꯛꯂꯦ APSꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯥꯛꯇꯨꯅ ꯈꯨꯔꯥꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗ ꯂꯩ ꯍꯥꯏꯔꯤꯕ ꯊꯥ ꯃꯉꯥꯒꯤ ꯁꯦꯡ ꯑꯗꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯍꯟꯗꯣꯛꯄꯅꯤ ꯍꯥꯏꯈꯤ Contractor Association FCS ki president yauna miul lakpiduna akoi contractor na pi ni haiba thamanga cheng adu makoina pigani hai pibiragani haina assurance pibiram-badagi akoi banansi handokchabani aduga warosinasi purakpada wabikhiba mayam amasung especially Manipur Contractor Association gi miusingbu hanna thagachari ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯇꯝꯒ ꯂꯧꯖꯔꯤ Nationwide #1 ꯑꯣꯏꯔꯛꯂꯤꯕ UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khuding maki phangangani free year tickets na traga lupa listing nimpu banga gi relaxation gi damak ngasi mag youth library club uripok polem laikai gi mayok nabada laiba corporate office ta lak piduna ngasi contact tobiu hena kupamarol gidama contact tobiru 7005092567 amasung 9007778647 aikhoigi website www.247ununi.com ब्रेक के मतुंग दा मखा तापा पाउंग पिजरे lenga asigi ahanba cabinet mifam da makok thongba officer singna makoigi service matam loikrabadi amuk nauna sangdoktuna sizinaroi asumba amadi ahongba system ama puraknaba lepkani haina makok pongna laukhibadu ngakpa ngamdre tangai fadaba thabaki kolkata da chatpada leibaki angamathau MLA minister yauna leifam amadi thungpham oiriba manipur bhavan kolkata si official kharage lanai asanba yumgumna kusira sida sizinabana miyamda nungaitaba pokhale haina Joint Students Coordination Committee JSCC ge media coordinator Sajad Bhuya Mayumna thadorpa cherol amana hairakle cherol asina makha tarakli badi General Administrative Department GAD ge Under Secretary Megitang Anida Manipur Bhavan Kolkata ge Deputy Resident Commissioner Oiribi S Memsa Devi Roy Senior Yauna Miyoi Manga ge termination order thoke haukiba sahida senja thumja kaya sathakibaga loinana नियम लाना नन मणिपुरी क्या लोन थबक हापसिन खिबगी मतंगदा वाथोक ओइखिबे अमबु हौजिक फावबा लेंगा के माइकैदगे ऑफिशियल ऑर्डर थोक्तुना सर्विस एक्सटेंशन तौबगी वाफम लेत्रबसु एस मेमसा देवी रोइना फम पाइदुना बाबन असि महाक्का मखाताना पाइसिन बाहाइबसि लेंगा मपु पानरे ताकपने एस मेमसा देवी रोय मेगी तांग 38 दा थबक्तगी पथारगदबने अदुबु हौजिक फावबा DRC अमदी DDO गी फम सुना पुन्ना पाइसिंदुना मणिपुर बावन की थबक थोरम कयादा अकायब लेहलिबा असिन ताकपदि अमुक हना लेंगा की सेक्रेटरीट लेरिबा याइतोंग फमदोंग बसिंगदा वासत वानोम तौदुना सर्विस एक्सटेंशन तौहनबदा कन्ना तकनरी हाइबसि JSCC ना कुपना थिजिनबदगी खंगबंगमले कनागुंबा मियोय अमना सर्विस एक्सटेंशन फंगलबसु थबक्तगी पोथाबगी मतम लोइद्रिंगैदा पांथोकदबने थबक्तगी पोथाखरबा अमना DDO की फम पाइसिन बाहाइबसि सर्विस रूल की वांगमदने ngasi ke lengak asina asoiba aranba sing kupsinduna S Memsa Devi Roybu kangkhatna bahonarabadi lengak asida lengak ke employee amatana thajaba thamnakloi baban asigi thadarakba yamlaba senpham sing lanai oina sijinaduna miyamgi lanthum mangan khibagi matangda inquiry tawduna thigatnaba honabagi mahutta nauna re-engagement tawnaba honariba asi khudakta leptrabadi JSCC na Manipur Students Association Kolkata ga khusamladuna akanba khongjang changsilagani GAD pairiba Chief Minister N Birena Anuba DRC ama MCS officer singi maraktagi Kolkata Manipur Bhavan asibu yengsinbineba deputation da thabidrabadi punumki afaba oireroi
नुमित निफु मंगानी हेना DDO ऑफिसर याउदना थंबा हाइबसी मतम अमतदा हेक्ता कोलकाता मणिपुर बाबंदा थुंगफम ओइरिबा इरेचा सिंगदा खुदोंसा दबा माय उनहनगनी हाइबसी लेंगाकना खंथबिदुना सेंजा थुमजादा चाउना सेनाख्रबी ऑफिसर अमबु सर्विस एक्सटेंशन तौनबा होनबिगनु हाइना JSCC ना लेंगाकी पुनिंग सिंगसिलकली ngasi numidang wairam pung mari khara helakpa dwaida More police station gi manung channa leiriba Imphal More lambi gi khongkhang da More da gi Imphal tamna tholokiba Maruti van registration number MN05A8847 amade Imphal da gi More tamna changlakpa A star car MN06LA5675 ka thingjina gi thodokta Maruti van adubu thorokiba driver kaksing wari da gi Salam Joy sahi humpu aswapan nangkhre loinana ben adumakta da Tonglakhibi kaksing paji lekai dage naurem ongbi kainaton devi chahi humbudra accident thokpa mafum adumaktada laikhidre thongdok thokpa maduda More police ki kangbu amana sangshinduna yengshin ki amadi asiba haksang adu asokpa aduga loinana kaksing gi jiban hospital da pukre hari Moirang kendra da leiriba longmi singna mayoknariba ikangi awaba koknaba ahan bagi thaurang oina lokhanaba honari haina Moirang kendra gi MLA P Charachandra na phongokre wafam se ngasi Moirang low level canal tengba tauba amadi lomi singna low panaba honari basing akhanana chatkhiba yengshin khongsat amada phongdokhibane Moirang gi ward committee block level committee Moirang BJP mandal ward member councillor sing amadi Moirang MLA office ki miyoi kyasu sarugya khiba yengshin khongsat aduda MLA P Charachandra na makha taraduna sahi kunthra manga hena phunjinduna mathau tawrudraba Moirang low level canal asi nauna tawduna Naran Sena Fauba Lomi Singda Ising Pibangam Le Masina Tungdasu Lomi Singda Sauna Mateng Pibangam Lagani Makatana su Anoba irrigation Pidava Torang Pakalagani Haiki Spring haibase mamang ida taptana sahi chupai sing chelam baseng asi leikidriu se jungle koktok kibadi gani mai tha kibadi gani asuma degenerate toroba water management ti tyamna darkar lereba sumba catchment area taramathoini toisida koi makoi ga collaborative approach torakanda people involved torakanda praja gi khongjang amo helakanda government mateng pangkar ko integrated fashion da adumadu matang sahi dadi tungilak padadi sahi manga gi matung dadi tara gi matung dadi praja sing sing pangdre canal toro haibana taba tampak to pukri toro haibana taba sama top testing changer akana maduna ekoi mayam da supply to ngamna bage maduge panlam do khoi thangwani Tha sigi marigi nimidang pung taret makhairom taba mutamda angobu masugi gypsy amada tongduna lakpa masa khangdaba singna kha norem lekai da leiba human rights defender U Nobokisor amadi mangsatabam Sovita anigi amata poksabi masanupi thoibida nongmai kapsunduna hana ba honarambagi thongbo yaningda ba phongdoktuna ngasi uripok khwai Brahmapur lekai community hall da miyamna wakani mifam sathakre Khwaramban Kaithel gi lambi gi matai da pot yon libi imai ben sing amadi makai dong gi miyamna mapung oiba thodang logduna sathaki ba wakan mifam adu da saruk yakibi nupi amana miyam gi seba tawriba miyoi amagi imung da khut thana ba honaram gi thong asi yaningde kanana kari maram gi damak tamthireba thong adu satharam bano haibadu singdokpiu lengang nasu minyeng changbiu haike Hogiba July gi tang mari da kang mita lata cha amajo elas thoibi gi thaudo ase koina thamoi chongna nungai jade maramdi char nobo kumar amasung madam subita gi imung manung da family da live attempt torok pa ba se karamba moi gi asoi ba pen da ba leibano ha do koi phaminara ga wari sanara ga pen apen pen da phongtok pana phai mi magi punsibu ekta live attempt torok pa ba se akoina thawai hakchang yauna nungai jade aduduga miyam gi chotharaba miyam gi punsi kya kanduna laba saramasung madam gi imung maktada sugumba thodok thokpa se matung dadi thoan bidana ba sarkar gi maigai dagi section thorang khara loksin biyo haina akoina sarkar na achoba daita mo logbiyo haina haijaning Ngasigi legang na tha sigi tara nipan fawgi manungda mai pakraba candidate singe appointment letter pibidravade mathangi numitage candidate singe imung manung yauna akan makhongjang sanction bagaloinana total shutdown fawba tawrugani haina lenga ki mafamda akan bawafam thamkhre All Manipur selected candidates of Manipur Rifle Male 2013 batch na sinduna Athuba matamgi manungda mai paklaba candidate singe appointment letter PO haibigi davi tawruduna kaisampal lemajam lekai community hall da candidate singna wakan mifam sathakre Wakan mifam adu saruk yakiba candidate singna sahi asigi January 19 da DPC gi fal lauthokrabasu mai pakraba candidate chamari gani phuma thoigi appointment letter ngasi fawba pithoktana leiriba asi lengak asigi manungda aronba lalong ama leiravra haibagi chingneba leire haike Manipur Rifle MR की 2016 PS की 441 candidates in moi
mamang handak chahi ki January 23 da idok ki adu tha manga taruk se koi namsinduna asu thambiri government na adu thambiri ba si government gi kari agenda leibage athu matam da khangan biu kari gomba ngasi tang 33 ki manung da idok da kaino tau da government pi da taragati mathang tang tram pandagi di koi candidate singi koi gajan sing ga yauraga akan ba khongjang Changchil lagani amasung aldi Manipur da total shutdown bakta koi Manipur da lebo organization mayam civil society mera private singa kusam naraga akan bu khongjang changchin gani na koi thamjai Iramdam United Food Producers Company Limited na Krishi Vigyan Kendra Thawal ga khusam naduna KVK Thawal gi makha da leiba sahau thaba longi singa interaction program amanga se KVK Thawal da pangthokre Lomi Kulomna Saruk Yaduna Pangthokiba ngasigi thormaduda KVK Thawal gi Senior Scientist Head Dr. Jesmarani Iramdam Food Producer Company Limited ki Managing Director Salam Hemanta Maruiba Myoising Oina Saruk Yaki Interaction Program aduga mari lenana Iramdam United Food Producer Company Limited ki Managing Director Salam Hemantana Fongdorpada Company asina lamdam asigi sahau thaba lomi singa khusamduna sahi asigi oiba action plan ama semduna sahau gi potok sing market ta yohnabugi pandamda ngasigi thoromasi pangthokpani Thoromaduga Mari Lenana, KVK Thawalgi Senior Scientist Head Dr. Jesmarani na Fongdoropada Iramdam Food Producer Company Limited na Lokalagliba Khongthang asida Lamdam asige chahau thaba lomi singna mateng pangbiu. Mamangda chahau tharaga yonpham leitabagi awaba mayok neramba adu company asida yonbiduna awaba khara makhaidi konba ngamlagani. Loinena lomi singi income generate tawbadasu mateng oiragani. Hiramasigi matangda khangbinimga singna KVK Thawalda lakbiduna akupa moral sing khangbiu haina appeal tawrakli. KVK Thawalga associate tawrga ngasi pangthoriba farmers interaction program sigi maruoiba pandamati akoi maruoina kumsi sei akoi chahau thaba farmers ga akoi action plan ama seminar ga akoi chahau gi pothok chahau gi value added products ngasi market to yohan se akoi andaki company sigi akoi maruoiba pandamani Tahau thariba farmers sina full support bibiduna hana leramba koina leramba income sidagi ena langnana bagi tamak plus tahau thaba sigi and tahau gi by product tahau thaba sigi and tahau gi value added product mayam simsim nipung khudi magda phangana bagi pantam se sa thamlaga mayam namma pate pamida ba madi farmers su hana koigi KVK da hana khangda ba oraga su Hoyi KVK sa laktuna sigu kumamda su khangbina pumisi Malemgi oina aingasagi fibam da honoliba asigi matangda mahausagi khal kahendana thamna se haiba pandamda mahiroi singna smart society gi midyang makada awareness campaign sathakre ngasi Kwakaitel bazar da sathakiba campaign aduda smart society gi project coordinator oiriba Haikruism Joda Chandra na hai lamda masida gari sijinabgi changwang khalakpa maramna environment gi saktamda sauna ohongba lai Maramasina gari Thoribasina traffic jam oida in Tolko Maikuna Mahusagi Kalda Chauna Kaibo Heli Mahusagi Kal Kayandana Thamsi Haina campaign asi Sathavani campaign asigi saruk ama oina usara kya thaba yauna Mahusagi Kal Kanava campaign kya Satharagani haike Tha asigi taramangada Kumbi Awang Kunau Added Primary School Amadi Kumbi Awang High School gi Mahiroi Amadi Mama Mapa Swingna School asigi Headmaster and Bijoy Police na Fakiba Thodoka Mari Lenena Famba Wakan Mifam Amadi Rally da School asigi School Management Committee gi President and Ibo Zauna Media da Fongdo Kiba Wafam Singh Aran Bayumpham Yaudabani Haina Kumbi Awang High School Development Committee gi Secretary and Bodhisandra Nangasi Pawmi Singh da Fongdo Kre Manu Makha Taribadi Kumbi Awang Kunau Added Primary School Amadi Kumbi Awang High School Anisi Mariamata Lainade Kumbi Awang Kunau Added Primary School gi Headmaster and Bijoy Police na Fabgi Maramda Amadi Metric ki Provisional Amadi Transfer gi Asaba Certificate Mamang Thagi Tang Kunda Kumbi Awang High School gi Headmaster gi Soi Sarga Pirambaga Mari Lenana Fabani Mahiroi Aduna College da admission Taunaba School dagi Provisional Certificate Laurubada Mahaki Certificate Adu Mamanaba Singa Manaram Kide Madudagi Chingaduna Tigatlubada Asaba certificate ni khanglakbani matungda mahiroi singbu aranba lambida chatkhidanaba asigumba thabak asi tawbiganu haina mari lenaba singda appeal tawkhe makhangna certificate si mayamga manade nangi
ट्रांसफर सर्टिफिकेट का प्रोविजनल का पुल्ले खोलेना है वखन चममना लेदे कोना चलु मतम लोइग्रे खोत्रे है कुंबी कॉलेज सर्टिफिकेट असेंब सर्टिफिकेट के माना यूमदा थियरतन खोतन पीबीबदगी चले कोना लाकदौरीब तुंगी लंबीदा यामना सोकनिंगाय ओये अदुना सिगुंबा मयाम असि तौबीदनबना अइना हाइजरी चेने अमसा ससनबा नोते बिजोन पिरक आई खांगे ममोंगी पूर्णिमा पुनांदगी ममाने असमाइन तौदना आई अवा हाई स्कूल दा आई साजी इंटरमीडिएट पेखा थाजबने अदुदा बिजोय हाइबा नुपासिना सर्टिफिकेट असाबा अमा पिरगा आइगी इचागी केरे यामना मांगहल्ले आइगी इचाजी अरानबा लमीदा पुसिनबा होनाई करी नुंगाइतबा लेबनो खंगदे अदुगा आइगी इचासिना करिगुंबा इकाय नुसियानबदगी इकायबा हाइबसी सिबा फावबा ngamibani aduga ai ichasina manglamba tarabadi ma kari oini haibadu ma khanba ngamde aduga matung sidasu ma aramba lambi chatanaba asumba lambi da chanaba mayamna ma honabiyu adu isagi Paugi Marakthana Tenma Brema Tangalumine. Gitam University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to 4th year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 60090622261 Natraga 87940262277. Breaking Matungda Mayamutara Mukchari, Makataba Pauda, Imphal East District, Urup Salan from the Leva, Urup Primary Madrasa, Mutatfanatraga, Atopa School da Punsinba, Yavangam Loihaina, Nasi Modern Youth Union Club, MYUC, Urup Nasinduna, Nasi Miam, walking from Pamkray. Urup Salan from the Funkiba Wakan from Madu Saru Yakiba, social worker MI Kana High. Landa Masida Kundamina Riba, Purup Singi Maratagi, Kwaidigi Swatana Ladiba, Muslim Sing the Kundaba Mapam Dagi. Mahitampam Sang Mutalaga, Atopamapam the Pukiba Hibasi, Swatana Ladiba, Singbu Amuka, Hena, Sotahanaba, Masakamani. Tasiki Tarani Toida, Education Commissioner Torapa, Odaramada, Urup Primary Madrasabu, Mutalaga, Urup High School da Punsilagani Hibasi, Naktabangam Day. Pigliba Angang Singna, 0 kilometer da Leva School, Asida Fauba, Mahitamba Zatpada, Awapa Kiam, Mayok Ribani. Adubo, kilometer Mari Manga Lapna Leva School da Karamna Mahitamba Zatka Ribano. Masi Urup Kimiam the Yabangam Loy. Hiramasida and Birena Lucingba, Lenga Asigi Mari Lena Vasina, Atubadam Yang Changbiduna, Order Si cancel Topio High Key. Imphal West District Police Commando na Lokalakpa Section Thorongi Saruk Ama Oinangasi. Imphal City ki Polo Ground MPP Office Amadi BT Road ki Akoy Bamafam Singda Tibahumbi ki Thabak Sathakray. Imphal West ki Additional SP Operation ki Minyang Makada Numidang Marang Pumanga Dagi Hauduna Sathakiba Tibahumbi ki Thabak Aluda Punamyoy Chamaga Humpumanga Masaki Saktache Puthonduna Masakangdoke. Maduda Masaki Saktache Yaudaba Myoy Kunitoy Makatana Masakangdok Nabidamag City Police Station the Sinakre Hairi. Nata Sankirtan Sangha Teksham na Sinduna Kunhumdoi Suba Kalenthagi Sankirtan Mahosab Amadi Taranipan Suba Moirangthem Ibotomba Ningsing Mana Lishingani Taramapan Lanthokpagi Thoram Ngasi Teksham Mayai Lekai da Leiba Mipun Sangda Pangthokre Nata Sankirtan Sangage Laikhidraba Thoburel Sing Amadi Atai Lamyanba Oza Singi Mafamda Laisukatuna Thoramadu Hogdoki Sangha Sugi Pungi Oza S Santana Nata Sankirtan Ge Horakpam Amadi Masina Kunai de Piriba Tongan Ba Kanaba Ke Adu Marikchumna Thamki Moirangthem Ibotomba Ningsing Mana Lishingani Taramapangi Pungyay Bagi Mana Hairok Part 1 Dagi Ningthaujam Angang the PK Aduga Nata Sankirtan Gi Isai Sakpagi Lamdana Charang Patagi Oinam Ongbi Yangkokpam Nando Devina Manasi Lanthoki Manasing Ashida Langyan Pi Sakangse Amadi Seloina Lupa Lishing Taratara Yauri Manasi Tenthadagi Saknairaba Kabi Moirangthem Rajendrona Magi Apopagi Ming the Katpane
Moreda Leriva Integrated Checkpost ICP da ngarang Chinese masa ama Myanmar rom da changnaba lakpada Immigration Officer passport amadi sesang check tobada Protected Area Permit PAP gi document sing yarom dabadagi fare. Farba mi adugi maming Feng Waifu Chahi Nifu apokpa Feng Lian Shun Kawi. China gi Jenjian dagini. Maki mathakta More Police na case amusu lokotuna Moreda Leriva court puthonaba thorang tawkre. Chinese masa si matau karamna PAP yaugana Indian lomda changlaktuna Manipur Yoruk Livano Hibasi Angak Wafam Amasu Oiri. Ningsing Biai, Sahi Asigi February Tada, Chinese Masa Amasu PAP Yaudana Sanglapagi, Matungina Gariga Konana Faki Valley Kravani. Manglam Chatagi Pangtokuna Lakpa, Ingen Kum Kaibagi Toram Nasi, Ningtole Shemba Sanazo Bayauna, Konungi Ultrasan and the Pangtokre. Ibudo Amadi, Evendo Anigi. Mingkai Sakson ba amadi Laison Tinson gi thorom galoi na pangthoki ba thorom aduga mari leinana ningthau leisem sana jawbana thorom ase mahi marong chumna panba sanga sing anayek yaudana ba mapugi mafamda thongni jabani haike leiba asida koigi mahi marong chumba aduga sasan ama leiba mayasda koigi anayek laktaba adagi koigi lakadaba koigi mana masing mahi marong chumba aduga lau sing panba adubu handaki chahidi ising watpi awaba su leibanina madu koina lai mafamda su ibudo ibendo sing famda su nijaraga leibak sigi koigi lau sing hau nungna sing basi koigi yamna mag marang kaibadu phangdraga su koi taibong miyoba oriba koi thawai panma singi hingba ngamnaba adugi Zangudi Pina Vinaba, Laibaki Apaba Yaipaba, Pina Vinaba, Aduga Laibaki, Makal Makal Gisarang, Maya, Mama Laibas, Inga Hanvinaba, Adumana, a quick Kalaga, Panjaba, Dugumba, a quickie, Ingengi, Yamaruba, Masilamani. Imphal East District ki Hararogda MP Local Area Development Fund gi makhada packet kadaba amadi semgot chagat kadaba sing adu wakada hongkre hariba wafamasi aranba impham yaudabani haina Waka Youth Club ke cherol amana hairugli cherol aduna makha taribadi ngasi fawbuda wakada MP Local Area Development Fund gi makhada kariguma thabak amata tawba leitre maramaduna ngasi gi lengakna numit mangani gi manungda asengba asumba du lebak mayamda khangna sengdok hangadabani kari gumba sengdok taba thoklabadi Pandaba Todoxing Tolok Haining Late, Matau Tarabadi, Law Court Kimating Favologani Harigli. Saina Institute of Medical Sciences ki School of Nursing ki Principal Aktokpam Right Kumari Devibu International Indian Bestest Award Lising ni Taramapan Fanglakpada SIM gi Management Committee Nursing Amadi Paramedical Staff Singna Harau Taram Okre. Award asi ngasi Jaipur ge NRB Foundation na sinduna Gyan Vihar University ge auditorium da pangthokiba thormamada khusinara khibani haukiba sahi lisingani tara homdoi dege Right Kumari na orphan singda mateng pangba cross border da female sex worker singda awareness piba HIV infected amadi affected person singi mateng tawbana chingba social activist singda yenglaga all India gi oina mi chamag yangkhai khangatpada Manipur ge mi mari khangalapgi manungda yaruktuna award asigi mapu oikibani award asi fanglakpaga mari lenana SIMS ki management team na okpirambada harawa phongdokhe HIV infected amadi affected angang singi damata tawjarpa aduga loinana atay atopa social activities macha haraga blood donation adagidi akoina cross border gi female sex workers singi da awareness thing piba amadi atay atopa first anything ba aigi profession ge jumari lena jaba awareness kaya gum kaya bizaruba adugida akhoi nungai ba phongdo poina masigi hariba International Indian Bestest Award 2019 ji aingonda ju pibirapani Thasigi tarani thogi ayu anganmada Kanchipur da leiba the Imphal Public Higher Secondary School da bomb thamlamduna pikliba mahirui singda aki akhang pibagi thong adu yaring de haina Laisang Hidden Protection and Development Authority ki Secretary General na khujek piduna thadorokpa cherol amana hairukle cherol asina makha taribadi tungi yumbirel oigadoriba mahirui singbu kihan khangan ba haibasi kunai asigi mangjabani Tungi Mirol Gidama Kalaga, Asigumba, Kian Kangan Bukit Hongasi, IPS Kakanatana, Lamda Masida Leriba, Mahilosang Sing the Su, Satavigan Hairi. Catholic School Kanchipur, Principal Laitana, Chalaivana Maram Oirega, Mahiro Sing, Maruina, Class 10 Tamliba, Mahiro Sing the Chauna Kaiba Pire. Masida,
Bishop House nasu tumina leishele haina Catholic School Local Guardian Association ge cherol amana hairakle. Association asige Publicity Secretary na khujek piduna thadrokpa cherol asina makha tarakli bade school asida principal oiramba Reverend Father Sonny Thomas matikchaba principal ama oina sahi khara puramkhi. Adubu Mangalore dagi lakpa Raymond Kauba School bu senda lambi onthoknaba honabada ayaba piu yade haibigidamak Bishop House ki miyoi kharaga Catholic Educational Society Manipur ki director ga lautunaba mongda principal asi lauthokinaba hanjin honadun lakhe. Principal Sonny Thomas academic performance yamna fajaba maramna local guardian parents amadi oja singna mahapu school asidagi transfer thakidanaba honakhe. Hiramasida Archbishop Imphal ga local guardian singa unaduna principal Thomas pu sahi ani leitahanba haina sahi asige January 18 da yana se ama inakhe. Yana se adugi wangmada Bishop House na aronba lalongda June 13 Sonny Thomas pu school dagi salhan khibadagi school asigi principal gi fam hangduna leiri. Reverend Father Sonny Thomas Mahiroi Singbu sembi sabiba pamba principal amane afaba mibu lautunaraga Bishop House na manghanaba honare haiba mayek sengna ure. Bishop House asi kanagi karigidamak leibano hangingi Catholic School asida quality education purakna bahonabagi mahutta Mahiroi Singdagi lakpa asobo senfam singda thawai luptana leire. Bishop House na Catholic School gi Mahiroi Sing mangna basinbiganu. Yana kibu wafam atubada thabakto ontokpiu karigumba onthoktaba tarabadi maduda thorakpa afafatage tekchak Bishop House na pugudaban haike. Haraurogda Rajya Sabha gi MP gi Local Area Development Fund gi matangda chainaba leibadage haraurog miyamna khongjang kya sangsinduna lakhe. Adubo ngasi Rajya Sabha gi MP oriba Ketrimim Babanandaga yanaba ma purakpadage haraurog miyamna changsilamba khongjang adugidamak Kudaktage handokle haina Village Development Committee Harauroggi General Secretary N. Folindrogi Cherolamana Harakle. Arunachal Pradesh ke MLA Tibong Abobu Harpada Chenaba NSN IMG Longding Charaidio Mon Region ge Town Commander Assam Police Amadi Assam Rifles ke apunba kangbuna sathakiba operation da khulai kyaga konana fagat pangamkhre. Combined Force na haukiba nomajing numita Assam amadi Nagaland border area da operation sathabada NSN IMG Major Anok Wangsa Masagi Mayumdagi Fagat Pangam Kibane. Yum Aduda Lotuna Tamlamba Warlight AK-56 rifle ama, pistol ama, HE-36 hand grenade ani, magazine amadi Nongway Marusing, electronic detonator Taramatoi, improvised explosive device IED ama, Seloina Lupa Lakmanga, Lal Gamari Lenaba, Lyrixing Fangle Hari. Housing Asin Nungtil the Fong Kiba Manipuri Pauses in Gibaruba Pamuk Pune Minese. Kanglaipak ki Maira Sarkar gi school sing fagat hanaba lupa crore kunganipan state budget earmark tawre center na sulupa crore taragamapan sanction tawragle chief minister MU na lawa parikha fail oire haina lauthokrabi ama ahum suwa position taramle makur thongda gari ama puthakhibadagi lanthok lansin yakidre drug fabda chobo thodang lokhiba police personnel yankhai gamapan da chief minister na sel gi manapi duna ikai khumnaba utkre Kangla Pau Drug sungkom thugaiduna crore chamrongi drug fakhiba naf amadi police singda lupa lakh taragi reward khusinakre drug haibasida kariguba amata yasinaba tawroidabani mukhyamantri moirang kendra gi lawpari lising ahum hena ising phangdri July 13 fawbada kendra sigi lawfam lawpanba yanaba pandam thamli Sar Chandra Langol Laimanaida thelamba Sanapati jilagi signboard sing lawthokre pandam maipak lawa mahiroi singda manamathum yenthokre School singi awat pa sing mengkhatnaba ministry dagi lupa crore taragamapan sanction tawrakle punna education da mai onsinduna afaba khunai ama semlasi chief minister hodandingba singi damak Manipur lengang na selgi mateng pangnaba ngaiduna leiri Karam Shyam social media da furup masel hunaduna laipak irang thoknaba thabak tawbiganu PMRM senja thumja da chenaba DRC extension tawba yaroi JSCC Aroibada Moroiba Paw Mukana Fangbigani. Hozik Chathariba Parliament ki Nongjumi from the NSN IM Amadi India government Anigi Marka Sananiba Warigi Matanga Manipur gi MP Dr. R. K. Ranjanna Marilenaba Ministry ki Punung Sing Pray. School Forgotten Haiba Mission Asigidamak State ki budget lupa crore kunmari rom earmark tawduna thamle loinena Central Ministry dagi lupa crore taramapa namaga pirakle haina Chief Minister N. Birena phongdokre.
Ngasigi lengak asina ching amadi tam haina khaidoktana sakot thorangi thabaksing khumang chauksina paikhatli haina PHED Minister LD Khona haikre. Laing nabgidamak yumpham yonthokibana saidangbi olabi cancer patient babita miyamgi marakta hingba pamhori. Amadi BSc Geology Honors ki aroiba semester ki parikha ki phal lauthorokda fail oire haina tholakkiba mahiroi asina begamna Manipur kumgi oina ahum suba position taramle. Ngasigi oina di matang sida Manipuri Pau Lojere Times of Manipur nigi Manipuri Pau yung brief sing babu kana kurumjari.